अहान ब्रिटेन तक मरु इबा पाउखरा मैम थमजगे मंगबुंग अमदे साइजंगदगी फोर्स लखोकिनबा कुकीना तक्सिंखरे जिरिबम डिस्ट्रिक्ट हेडक्वार्टर की किलोमीटर 3 तमक सलग लेबा मंगबुंग मैतेखुल कुकी मिलिटेंट सिंगना नुमित खुदिंगी नुमै कापसिलक्तुना लांदारपगी मंगबुंग मैतेखुलगा ताइनना लेबा मफमसिंग स्टेट अमदे सेंट्रल फोर्स की कंबाइन टीम अमा थमजिनखिबा सि अथुप मतुना लौथोकदबनी हाइना कुकी एनपी जिरिबम तमेंगलोंग अमदि नोने डिस्ट्रिक्टना डिमांड तौरकली हरि अतोप पावमना चीफ मिनिस्टर बिरेन दिल्ली चकदौरी था की तरा तरेत चंडीगढ़ पांथोकदौरी बीजेपी लेंगाक स्टेट चीफ मिनिस्टर मिफम सरुक यारुनब मणिपुर की चीफ मिनिस्टर नौथम बिरेन हयेंग न्यू दिल्ली की इम्फाल थदोलगने है अतोप थाजनिंग पावमना बैंक लूट तौखरे है थदोसी मसखंगदबसिंग नुंथिल चरौन पुग अहुमलोम तारक कक्सिंग बाजार हौनौ मरी फांगलाइबा यूको बैंक लूट तौखरे है हौजिक फावबगी ओइना थागदोअदुगी मतांगना चप चाबा पाव फंगबा ngamdri हाइन थाजनिंग ओरिबा पावसिन मखातना फुंदुरखली मणिपुर टॉप चैनल की माइकई की मरुएबी ई पाउसिंग मैम थमजरी अहानमदा मणिपुर कायबी याब वारेप लौरक्लबदी एमएलए यांखै फम थादोकनब वारेप लौगदबनी एम तोम्बी मणिपुर थोकलीबा इरांग असिग मरी लेना मिनिस्ट्री ऑफ होम अफेयर्स न कौरीबा मिफम असिना मणिपुर कायबी याबगी वारेप सेंटर न लौरक्लबदी लेमहौरीबा एमएलए कुन यांखैना मणिपुर मियाम की इंटरेस्ट फम थादोकनबगी वारेप लौगदबनी हाइना शिवसेना मणिपुर की प्रेसिडेंट एम तोम्बी न थादोरकपा वीडियो फुटेज अमदा फोंदोरखली पार्टी की स्टेट यूनियन थादोरकपा वीडियो फुटेज अमदा पार्टी की प्रेसिडेंट एम तोम्बी न होम मिनिस्ट्री न पेखलकलीबा खोंगथांग असि ताराम उइ लोजना मिफम असिना मणिपुर की इरांग अथुबद लोशनबा ओइसनो अदुबु मिफम असिना मियाम की अपामबगी मयोक्ता मणिपुर मसे ताना कायहनबगी फिरेप लौरक्लबदी कुकी एमएलए थादना लेमहौरीबा एमएलए यांखैन मियाम ग पुन्ना समिनदुना मणिपुर की अपुन सक्तम अमदी ngamkhaigidamak sapsaba thawtang adu lawminasi mifam asida Myanmar yauna Bangladesh na singba laibak state asida lairiba kuki sing deport tawnabagi wapam yawhaningbagi apamasu President asina thamlakli hainasu pausna makhatari atopa pawmadana World Food Day na lakpada sinjakta mipan tangdaba khunayamagi phirep lawminasi KPFO handak saigi oina right to food for better life and a better future haiba thimda heng October 13 World Food Day na lakpada sinjakta mipan tangdaba khunayamagi phirep lawminarasi haina Kanglaipak Progressive Farmers Association KPFA na phongdorakli KPFA na thadora postirolamada World Food Day na lakpada malemgi miyamgi watliba chinjagasi mapung phana puthokpa ngamba oirasanu haina paujal piraduna right to food haibasi UN Food and Agriculture Organization October 13 English ngam samapangani fuga mangada lepki banumini namit asigi maru oiba panamdi malemda lariba mipum kudimak masal suna yawa chinjak mapung phana pizaduna masamo phabanga sige amadi tungi khunayam oinabagidamani Sirolasina makha taraduna World Food Day si Manipur yoina yengwat yamna maroi maramdi Manipur India Union da pundringai aikhoi isana puthokchaba pothok chathokna chinjakta mipan tangdana lerami chinjakta mipan tangdabu khunayama haibisi masa maromdom lepsaba ngamba mating matauna leiba khunaya oiba tabani adubu Manipur India da punkraba matungda aikhoi gi economy asi Mapa lebaktagi chinjakta masum nongmada changdaba yadraba posei leibida loina thatokre hauji Manipur da narco terrorist na misa miyam na landarakpa sina helakliba sarangnaba tangduna leitaba matamasida amukke hena maru oirakli kumsi sahi gi theme oidiba right to food for a better life and a better future si Manipur miyamna sapsana phangba ngamlibara haibasi asobo hangamani Manipur mamangsei gi me ahumdagi tholaklibi irang sina mamangsei khaktada agri and allied sector da lupa crore sahum rom mang takki haina association asi yauna lawmi lupsingna survey tawda khangmangam kibene maramaduna World Food Day na lakpada aikoi khuding subanom bi haina bi thamduna jinjaki awat pale haloi si haina su makhata na phongdorakli Makasa tharak poina Kanglaipak ki mairagi editorial मैम थमजरी भारत लेंगाना लौखलकलीबा खोंथांग मणिपुर थोकलीबा सही अमगा था तरे सुरकलबा कांगलुप अनिगी साथीरबा लाल असिबु लोइसिंदुना तंगदु लेताबा मणिपुर अम ओहेनबा हाइबसी भारत लेंगाना यामना लाइना ngамani अदुबो असुक कुइरबा मतम असिदा लाल असि लोइसिंदुनाबा भारत लेंगाना होटनादना कुमाय येंबगुम येंगदुना लेरखिबनी
Loinana Manipur Lengak ki maikaydi su lal asi lusinana babarat lengakta aikhoigi lengak loising amat oina punsinduna Chief Minister na lusingduna taksin mangamdana lakibadagi lal asi na Manipur miyam yepa khangdana awaba piduna lairakibani maduna Manipur thokliba sathiraba kangrup anigi lal asi barat lengana loisinba pamde haibasi oiriba phibam masina takli haina lawbu yai haina khali adubu thengna barat lengaki Ministry of Home gi makhada Union Minister Amit Shah na asobu thaudang lawduna Manipur thokliba lal asi lusinanaba maitai Kuki amadi Naga Phurup ahungi MLA Minister sing yauna wari sananaba thabak paikhalakpa sidi afaba khongthang amani haina lawke adubu nainani oidibadi barat lengana karigidamakta khongthang asi yamna thengna lakholakpibano karamba agenda amagi makhada wari sanagadabano haibadudi Manipur lenga amadi miyamda mayek sengna khangandribasi yamna lali haina khali Manipur thokliba lal asidi maitai na hobanati sin Kuki narco terrorist na hokibani masigi maramdi Manipur gi legana Manipur gi singi saruk sing kokthokuna popi thabigi satharakpa thingnaba madi umang kannanaba Manipur lengana thabak paikhalakpa amadi war on drug ki thabak sangsilakpa asidagi sin Kuki narco terrorist na Manipur lenga ki amasung miyam gi mathakta akanba landa satharakibani Masidana Kuki Singna separate administration ama semgani habisi Manipur lairiba Kuki CSO singi amadi Kuki miyam gi amat oiraba phiremni waremni maduna makhogi separate administration asi phangdriba phawba lal asi leploi haina sab yungna lairibani maduna handak barat lengana sinduna Manipur thokliba lal asi gi matangda satharakliba wari sabasi asuki matik aruba haibadu oiri Masida barat lengaki mafamdagi sin Kuki narco terroristina Manipur gi separate administration tananaba lal hauriba habisi Manipur gi apunna saktam thugaina bo honariba khongjanga si handokadabani haina iseng seng haifam tui madu oirabadi wari sanabagi mahayadu phamangangani madu natana Manipur gi apunna ngamkhai manungdagi Kuki gi lam Naga gi lam Maitai gi lam haiduna saruk ahum thoktuna Thugai barom sangsilaga lal asi lusinana bo honagi haina khanwa taragadi lal asi amuk hena chakhorakani Manipur gi maitai singi oinati Manipur gi apunba saktam kaibi yaro habisini maramaduna bara sarkar handak lokholakliba khongthang asi Manipur lenga amati miyamna yamna kupna sena basangi loinana yong natal yenbagi phibam adudi tahandana bo hona phamthu eba kanglaipak ki mairagi editorial myam special content moina myamda thamjari Makasa tarakpo oina topa marueba paukrana khulai paiba lupsing gi demand FCI gi godown sing thaba ngamdabadagi state sida chak tango mayoknaraba yari Tampak ki district sing laiba FCI gi godown sing da laifam thokpa sangdagi sing yauna atai food grain sing gi stock si sada marfuga manga hantana lei Manipur da laiba Food Corporation of India gi godown sing da Bharat Sarkarna lairaba sing da mamal dana subsidy pi duna ma di lemna phangadaba sing khulai paiba singna demand sing thabang nadre masina maram oraga tampak to laiba FCI godown sing di laifam thokpa stock ki sang ki yam hantana sing khadamak leiraga leiri FCI gi godown na food grain paiduna thambangam dawa sina maram oraga sak tang bo thokadra haibigi singnaba leiri haina agency gi paun haidi pausina makhatana hairibana tampak ki district sing laiba FCI gi godown sing da laifam thokpa sang digi sing yauna atai food grain gi stock asi sada marfuga ma hantana leiri Bisnupur Sangaipro Sombung amasung Thawbal laiba FCI gi godown da paiduna thamba yaba sinjak ki sang adudagi hanthana supna gi sada 14.5 rom tamak seng yauna atai asath paiduna lei Bisnupur gi oina FCI godown da laiba sinjak ki stock asi sada kunthra ga taruni Sangaipro gi na sada kungani thoi duga Sombung amasung Thawbal da laiba FCI godown da sinjak ki stock amatta phawba leithri Zaribam da laiba FCI gi godown da laifam thokpa sangdagi handkatna sada samagate sangda seng sak paiduna lei urkhul da laiba godown da sada yankai go humdoi gi sangda leiri FCI gi official amasum employees sing impal posting ta duna laiba sing khulai paiba sing gi maikai digi asaubu shil gi demand kya tawduna kian khangan bi thabak leptana sathabadigi office ta phamduna mathau tawba ngamnadre khulai paiba sing na makoi gi shil gi demand pi di haiduna jiribam yauna mapan gi pusilakwa seng sak sing godown tha da handaba thahandana athingma piduna leiri masina maram oiraga sangai pro yauna tampaki FCI gi
godown seng gi stock hantabigi asobo maramamani masi kaktana tan FCI gi seng honok honjin tawriba transporter singdus asobu sil gi demand mai ungri iram masida manipur sarkar na khanglabu su ayat apan pi di bukulai pai bising asubu mapung phana lakshin naba thabak pekhat pi dabana FCI official sing mathau ningthina tawbu ngamdre iram masida FCI gi executive director yawn official kangbu ama imphal la laktuna yengsilamle oiriba phibam masi athubuda phagatpa ngamdrabadi tampaki district singda pigadaba sieng gi sakthung kakhiduna tampak ta sak tang ma thokla yai haiden su paus ta phongdokli makasa thrak poina to papam RGKR medical college ki wathok ki khongjang sing letri Indian medical associations bengal chapter na structure takhe RGKR medical college की junior doctor ama hatkiba thakdoki justice pura u amadi doctor singi safety ga mari leina thabak sing pekhatlo haiba yauna demand kya taladuna junior doctor singna sara henbigi khongjang changshili basida sagat poina Indian medical association bengal chapter na strike thakre west bengal gi hugli amadi nadia yaun tungan mafam singna senior doctor singna IMA gi strike sida saruk yakhi mafam khardadi IMA gi member kyan strike sida saruk yakhidi IMA gi office bearer amana phongdo khibida IMA bengal chapter na pungni fugani pani weba strike kogoni junior doctor singna sara henbi khongjang changshili sida sokoli west bengal gi tungan mafam kya lairiba hospital singi senior doctor singna khongjang sida saruk yakhi adubu mafam khrada IMA gi member khara khongjang sida saruk yakhidabagi wapum lairi West Bengal the IMA gi member oina doctor lising taraga mari rom lai RGKR medical college ki nupi doctor ama hatkiba thawdoki matangda junior doctor sing taliba demand si sogat thamthui sara henmi gi khongjang changsiliba doctor ahum masagi phibam sokshilakpadigi hospital la kanakre RGKR medical college ki watho asigi justice puraknaba madi doctor singi safety ga mari leinaba thabak sing pekhatnaba taliba demand si lengana miyeng sanhonthui IMA gi member oira doctor kayana strike sagatpaga loinana duty tawkhidre tungan private amadi government hospital kya doctor sine duty tawdan strike chatakibani IMA hobli chapter gi president Dr. Indrani Chaudhary na phongdokibada junior doctor singna sara henmi gi khongjang changshili basida doctor khaktanatana patient singna su solidarity uli masimak mamangda amukta thokidriba mongamani adubo patient singi maikaidigi emergency case tadi layeng binaba doctor singda hairaki doctor singna khongjang changsin kiba maramna nadia da liba hospital gi OPD su thongonkhre amasum mal medical college ki senior doctor kya su IMA gi member orki makhoi gi ka sing su ngasi thonglon magaloina khongjang na saruk yakhi tangai phataba case ki oina malda da liba Abaya clinic ta layeng bigi thabak sataki emergency duty na taba atai di layeng bigi thabak sataki di MJL medical college ki doctor singju khongjang asida saruk yabaga loina layeng bigi thabak sataki di West Bengal ki government hospital kia strike sina akaiba piki adubo hospital khara di layeng bigi thabak adumuk sataki Rampur medical college ki senior doctor singna medical superintendent amadi vice principal the khongjang gi damakta pau piki baga loina mathau tawki de henesu pau sta report tawri West Bengal gi tungan medical college kya ra lairiba IMA gi member oiba senior doctor singna khongjang asida saruk yaduna junior doctor singna taliba demand singna mapung phana sawat khiari ado hawjikoina di myam pau matang sa sinjarage mas myam puna no update ngaminasi